exam haidokpagi numitugi hek mathangi numituni thoi thoyen boida ayukto chak chana ba haibadagi laami exam haidokpu numit adudi mabu oiga harau harau punmana thoyen mana so haidri ibem chana chak tu thongi laimusi yausali aduga henjangna thoyen bana tongana thamlami thoiga langlin gana langlin gi roomda wari saduna lei langlin su hana dangna tawdri thoida wari watai phajana dumak sai thoi 11 12 se kanglei nang akhoi punna dum tamsiko thoi su hoi haina makok tunomi ado Julie di makhada Delhi da tawani hai makhoi machi gi manakta leiraga o ado thoi ai kenom haige kaino langlin no fe tawdun hai ai kanglei se yam nungsi thoi kemta khumde tuminili hanadagi khangmu wafam oibana angakpadi phaude aduga magi thamoida nungai tabusu kishu phaude maramdi kangleibu mana pamjaba khakni ingaw ngawna masak phaje haidana madumakna nungsiruba kaishu leide ai mangonda haide yam hainingi ado yar oidra haina pakhani hojiti hairuginuda hayeng college kara kandoina haisi ado nupi koibana hankradi halohi nang ingit khra khangalaga loi pura haidrasu kenu miyengera wado haraga langin magi bag ama yali batuda photograph puthoraktuna thoida uli angang oiringaida school da group da magi ga kaminaba photo ngakdani thoinu minumi angang oiringaidagi adum nuksiraba aina class 5 kari kandagi toy langlenda ngakna yengi adui matamdudadi aidi apa manungsiba koinaba kainuga khangdi tanjadu da laimana makoibu chak chanaba kaubu changi asumna makoi mayam punna charami mabok rani di yen charamdi nga oina chai chak toklaba matung thoen mamana thoibu mayum phawba thinbiraklami numidangi matamni thoi maningda chak tokpagi kon fengduna lei adumna kon fenglingai magi kadagi magi phone do khingla ami madu tabada thoi fu hogotuna chetke tawi chakhum da leiriba mabokna hai kon do hana phengbulu shilune nangbo handakse phone da yam ngawri kanaga wari sanari no khangdi hojikne nupa koibagi matam nate ko college kara kanda koyu koigesu thoi suktokuna kono makhata na chami loirabada chakhumda thamduna kakadi wai haidana ne tumkhrabani abukti tumkhiroidro tumadawni nga kharasi yaiba lushinkhige nang tumlingamani tumuro hoyebo wadu hairamlaga thoi magi kada changi mana changlakpaduda phone do mukhinglei thoi handakti phone do tapna paikhali hello tamoyai musaidigi kaidawrino kon pheng loiba loirbo loibagi natro call paira ise hayeng do school gi form lobo chapminarusi tamoyai na tomda chatpa yadabro yai aduda nangsum yumna leshinbado hainabro ngaksu koiboina chathusidana langin siyawde natro mari yawre kaige hayeng abogagi yumda chakani habani thoi makha tarakti amungda kakatuna akamna wawa chali madu tabada thoyenbana tumlinglabo tumningdeda hakam chali diri siri chamna sum chanbani thoigi waduda thoyenbado nokfe tawri tumtho good night thoine wa makha tabaga nangdi thoyenbana phone do patka khibana hali ai waga haibana ngawdene thoi phone do nakana thamkraga kaigi noina tumninglasu tamoyana hanglakpada tumningde haise thoi du muchinda murum solamaga adumak tumningbana tumthakre mathangi numitni thoi thoyenbaga punna school gi form lobala ami school dugi gate mapanda khamduna changuruslau
Tamoyai ai gari manungda adum leiramagi. Thoen basu makha taramda school manungda changkhre. Thoisu sorokta mi mayam ama chatlibado yengduna lei. Ngahaki matung thoen basu amuk tholaktuna kaida chatluseba. Lauraba. Thoen ba hoi haina makokto nomi. Gari do mamai lithoktuna thauba hawi. Kaida chasaino. Yumda dum chatlasi. Koi bagam da chatningro nangba. Chatpudi chatningi. Ado tamoyaiga chatpudi bit yaude. Thoen ba mamito paina thoidi yengli. Kaino nang haninglisina. Hanubaga chatminaraga bu hayengwai aikoi saiga chatnaba thamge. Hauzikti chatho aroigi. Nupa de iptaru leredan. Tamoyai taruktabudunani nupi phangdrido. Kana aiba nupi phangdena. Nupi singna koidam tanariba. Aina koiro haina koibidab. Yam thazarani he aina hanuba tamoyai dabo kana ngobidoino. Thoen mamagi phone do lock hangi. Aduga IG de changduna phone do thoida pisilai yengu haibago. Thoi sungakna phone do de yengi. Nupi mayam amana message tharakpagi yaudana leirido thoi si yengi. Ai nupi ngakta thari mayam sidi. Thoen ba thari ba nupi singdugi profile account do changdani yengi. Masa khazaba ngakta tamoyai di nupi na paringlingina aduga kaigi amta koidrino. Apamba yaudaba. Asuk phazaba nupi singse pamdradi tamoyai di nupi phangnaroibo. Nupi thidrusu yaida. Nupi thidabadi yade. Tamoyai na yumdugi nupa matomtanina luhongdradi charol suron mutpa haida oidoini. Hanubidina lohe khangida. Thoi phone da yamuna mami suksana duni yengi. Lin thoi moirang mayum. Simadi tamoyai na Mrs. Halizidi. Si nupi se tamoyai nang pamiro. Marak ta thanabanida. Ado asimadi pamraba. Pambadi nate. Ado hainadabdi wadi. Nahanwai school pulakpa ngangni. Class pudi aina hali. Hozikpudi maso graduate lermanida. Thoi makha tarakti phone duna tumin yengduna lei. Thoen mana kaidoroge. Phone number leibro. Wariga sanabro. Phone number de leinade. Ado wari di marak sanai Instagram da. Thoi khazik su toi. Masado bit ama ihan han gum taw. Isaw sawningba gum tawri. Thoen bagi phone do phatham khraga. Aisu abongna phone ama leibini haibado lehelasira khangde. Aduga Instagram account ama hangdok aba. Aduga kaidogdoiba. Aduga nupa masa phazaba khalaga message thajandoiba. Wathi di angangna. Tanjaduda Thoen bagi phone do khingli. Thoen ba mami thangatuna kanano haini yingi. Linthoi moirang mayu. Madubuda thoina hoziki nupiduni. Horen yumda halaga call back torgi. Thoidi kemta khumlakti mamai leithoktuna lei. Thoina kemta chase yadrabanina animak yumda oina halagli. Thoen mana thoibusu mayumda thinjan biramli. Numidangi matamni. Thoido makhong animak phanglangda thangalaga phamungda lomna hiptuna lei. Magi phone dusu nakanda leiri. Tanjaduda mabuk tombi changlaktuna. Kaino nangna tawriduna. Kaidarage bo. Chumna tumba yadro. Tombi masunupigi phamungda phamthari. Ngasai ina thangnaba yumsida yompak lawba changlubada makhoigi TV apakpa ma leibadudane nachedo thorakhawi. Nati nachedubu phawrabro mayamna masak khangnaraboba. Khara-kharadi mina khangnarabani. Ado yamna khangnabadi oidribani. Atay-atayda mahipakpa ngamdrabasu masigi lambisidadi mahipakjaradi phakranida. Abo aikhoi chese masak yam phasai ko. Phasai. Ado isu thoibisu phasai. Tombi phamlambadagi hagotuna sumna tumuko abo kangalse thadabiramage. Kang yam chikpani. Haujikse kangi laina yam nanare haibani. Wado hairamaga tombi masunupigi kankal thadabiramduna adumak thokre. Toi phone do paikhatlaga pung kya tarake hani yingi. Pung do tara kare henjalami. Nan kini thoen bado pung tara taramdai khudingi phone torukpani. Adubu ngasidi toruklamdi.
Nungtigi kol sum toroktuna wari sakibanina toroktaba numitsidhi thoi nungairamdi. Mana toksilsira haina khali adubu toksinbadi ngamdi. Masado khoirang khoisaunaduna lerami. Thoi fuk hogotuna phone adudagi thoenbada message thasira haina khali adubu thabadi ngamdi. Famungdagi hogotuna upu macha ama leiridugi mathakta phone do thanamduna famungda kari aduga mamit ushinduna tumnabu honai adubu tummo haibasu ayade. Thoi fuk hogotuna machinda murmurum soli. Masaigi linthoi haibaduga wari saraga lekhrajalo. Thoi fuk amu hogolaktuna phone dugi manakta laaga phone do namduna thoenbada message thajalami. Tamoyai message do thakramadu reply halakpanga ngairaga lei. Leptuna adubu kemta laktre. Thoi phone do puduna mayai kada thoklei. Phone do mayai kada tipi macha ama leiridugi mathakta thamduna phone tor asu sukpai pairoi. Wado hairamlaga thoi magi kada laktuna famung kakhatuna tumnabu honakhre. Adubu ngasidi kaidorabano khangde thoi do tumu haibasu ayadre. Famungduda ma tharo onduna khangi. Fuk amu hogotuna famung mayaiduda famduna masamdo bindi macha lonbu sanai. Pulap lonbu sunati machi dani bindi lolini tawrido tawfum khangdabagi. Adumna thoi do kuina lairamaga nongalamdai ngahaktuda tumthakirami. Mathungi ayukni Tombina kaidorabano aigi isusibo masaga ngamdaba zalo huzik phawba hogotene nahan makhaidi nongmata yahau thengdabani workshop kada thoidaba zalo masibo TV mathakta lariba phone do suring khingli madu ubada Tombina phone sisu ngasaidagi ni khinglibase Tombina phone do junction duna mano ina pakhalami Hello kanano Asomdagi thuenbana Abok aini thuenbani Ibungo thuenba nangoire Hoyebo thuibu leitabro Lei tumi ai haudoklaga pahelake ai isuse no mate hau thengdabani ngasidi asuk thenglasipo hagotene Wado ngana tumbi tumdana leiriba thoigi manakta changsilaga Isu thoi nangmuna sangamdabro Thoidu tumna khumlei Kaisitawdi tumningbai nebo Hagolo thoingi sese ibungo thoenbagi phola ise nangbu hangline Pairunobo Abukna pairi Thoi mabuktagi phone do patlauduna paiduna leiriba phone do kakthali Karino nangna tawridabo Kaisitawdi Hagolo tumido thengmankhre Hoi hagolagi Tombi se thokre thoi mamai do suru nairaka tumsanduna lei Thoenbagi phone do amuksa tawrami thoi se phone pai debi phone do mona yengduna lei phone do paikhattabi ring do adumak tatkre amuksa na phone do khinglami handa mukti thoi phone do paikhali asomdagi thoenbana hujik hawgotredi kadoriba tumiba tumbaduni aina hanglisi Tamoyai nangengoda amukana phone tawrakano ai supai pairoi Wado haraga thoi phone do phatkak thali aduga phamung mayai duda phami aduga ngarang mana hingda lunsin khiba masam bini macha do lakthomi phamung do mulushilamduna mapanda thoglami mana tholakpada thoenbado mapanda leptuna lermi madu ubada thoi khangkhangna thoenbadi engli nasamduri kedawriba Thoi masagi masamda makuna pairaga ngarang bindi lonbagini tamoyai sida kadawala ino wa ma pho hainang dagai phone kakhrido kaigino kaino tamoyai ne call tawninga hek torpa tawnindraga hek tokpoda yabra aina ngasi yahu thengise tamoyai gi call ngaibadani aduga tawsi torktaba Thoenba thoide muna yenglaga dangdi kaigi aigi call ngairiba tamoyai nungtigi tawr idudi Ngarang do thabong mafamdagi thing halakpa adugini aisu halakpaga dum tumme linthoi gadi wari sanaramgani thoenbasu ichamchamna dum khumdore maga budi ngak sani thoidu kaigino khangda sauningwa phorami ai mai taruki ngai khuse
ꯑꯩꯁꯦ ꯊꯕꯛ ꯊꯦꯡꯂꯕꯅꯤ ꯆꯠꯂꯨ ꯀꯩꯅꯣ ꯇꯥꯃꯣ ꯌꯥꯏꯕꯨ ꯑꯩꯅ ꯊꯤꯡꯕ꯭ꯔꯣ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯐꯣꯇꯣ ꯂꯩꯕ꯭ꯔꯣ ꯐꯣꯝꯗ ꯅꯞꯀꯗꯕꯅꯤ ꯃꯦꯟꯕꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯃꯦꯟꯕ ꯂꯣꯏꯔꯕꯅꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯀꯥꯞꯈ꯭ꯔꯒꯦ ꯑꯗꯨꯒ ꯆꯥꯝꯃꯨꯔꯒꯦ ꯊꯣꯏ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠ ꯐꯠ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏꯒꯗꯣ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯇꯨꯅ ꯀꯥꯞꯄꯣ ꯌꯥꯔꯦ ꯊꯣꯏꯟꯕ ꯁꯨꯛꯆꯟꯅꯗꯨꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯀꯥꯞꯄꯗꯤ ꯌꯥꯔꯣꯏ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯉꯩ ꯁꯝ ꯍꯥꯠꯇ꯭ꯔꯤꯉꯩ ꯀꯥꯞꯄꯁꯤꯅꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯍꯥꯏꯁꯦ ꯀꯩꯝ ꯈꯪꯖꯗꯦꯍꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯏꯐꯦꯛ ꯍꯥꯞꯆꯜꯂꯣ ꯇꯥꯃꯣꯌꯥꯏꯒꯤ ꯐꯣꯟꯗꯨꯕꯨ ꯏꯐꯦꯛ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯣ ꯏꯐꯦꯛ ꯁꯤꯖꯤꯟꯅꯐꯝ ꯈꯔ ꯈꯪꯉꯨ ꯅꯪꯒꯤꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯏꯐꯦꯛ ꯍꯥꯞꯄ ꯌꯥꯔꯣꯏꯃꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯄꯥꯁꯄꯣꯔꯠ ꯀꯥꯞꯄꯗ ꯏꯐꯦꯛ ꯍꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯒꯤ ꯅꯁꯛꯁꯤꯗꯅꯦ ꯏꯐꯦꯛ ꯐꯅ ꯍꯥꯞꯄꯁꯨ ꯁꯨꯛꯐ ꯐꯖꯔꯣꯏ ꯊꯣꯏꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯃꯔꯩ ꯇꯧꯔꯛꯏ ꯂꯤꯟꯊꯣꯏꯗꯧꯅ ꯐꯖꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯌꯥꯝ ꯐꯖꯕ ꯄꯥꯝꯃꯒꯅ ꯂꯤꯟꯊꯣꯏꯗ ꯑꯣꯏꯅ ꯍꯦꯛ ꯀꯥꯞꯄꯨꯆꯣ ꯊꯣꯏꯟꯕ ꯁꯨꯛꯇꯣꯛꯇꯨꯅ ꯃꯃꯤꯠꯇꯣ ꯄꯩꯅ ꯊꯣꯏꯟꯕꯗ ꯌꯦꯡꯂꯛꯏ